Nandini, fare fare, chango, karino tawdobado tawro, chango chango. Is, onthokpanida, sibu hongnaribro tawrisibo. Joy, fare fare, kaidi upai lay, kaisu khaluran, yare toasi. Somdasu salagi yumdani, Sarat, oiroi, mi sugoi oiroi. Athoinu, kaisu haida dumak, tumina sa adu thakli. Bimola su kaisu kumlakte. Sarat, phamlam madagi haugatuna, masagi thongnau mapa adu da leptuna, khon kalap, masabu kauri. Tomba, hai, atomba. Salai, tabra nang. Hai, nang buka manung duda sirabrani hai. Mi oiroi da bamasa, sial tingna mapokpa. Pitribi lom na bapok pumasa. Bimola, as, karino, makoy para tawri tubo. Mapan sida, mathakta layba na sa nupa tana ba, khonzaw thada na lawri tubo. Thagna ba mina taraga, kari khandawri ge. Kita supaza na ngangu ba, nungay za khidre tabada. Sarat, mi taba tada ba, mangon na ngangi sa imayam se, kari loksin ge. Gyan tage hairadi, na taba yare na. Ma angang pikta pikli ba sunatre. Nupi thini di khanglaga kari gi gyan tadabano mi usitribani. Athoinu, papa, yare ba to o. Sarat, khumlaktri se uraba se. Mapa na kawi, ngangi je, saure haibagi karimata mangonda akiba layba nate se. Si pumnama nangna, mama, nangna thoan ba khanglaba. Mama oibda matik sadaba, nasa warakpa ngamdaba dai tholiba natro. Hayeng da ngaire, mamitagi mapita na kablak tawba. Sidaydi nungaire niyo, kum hayeng geisu. Asi haiduna Sarat saungna imungda sangkhiduna masanupagi katamna sanglai. Thong adusu ngasinduna lairami. Mani, nahan makai machi mamana mapandagi thong hangnaba haudorakpa adu haugatpa tanbagi nganta haugatuna thong adu hanglaga thamlambagi hainabi aduni mana ngasi tawriba. Mapa halae haibagi babka oiruba nate. Mapa laktringai kangi wakhal aduni. Sarat sanglaktuna, atomba, tabra nang. Salai, Sarat, haugat kiroidra. Salai, as, amta thokro, ngakta tungkige, am taring de zagat zagat. Isana khangna awalake. Asi haiduna Salai wal adomda mamai onsinduna amuk tumki. Tumningbagi mayai aduna haudoiba adu kanano karino khangma nate. Machi anigi wakhaldani mana khumkriba adu. Sarat onthoktuna isi sina nungaina tumliba masa atomba bu yengi. Aduga bathroom lairiba adomda sangkhiduna bucket ani ising pik thana purai. Aduga phamang aduda leplaga Salai mathakta ising adu haitharai. Salai adumna ising mayam tarakpa haitharakpa aduda isi sina tumlambadagi khangprek khangna aping apai oina phuk hawatuna pakhatna. Mama, akoy yu mathak yaudre, nong chure mama. Asi haiduna lauduna mathaki ka adudagi kanna sentharai mapan tamna. Bimola amadi athoinusu masana adumna mafi marol pungchot chotna pakhatna lauraga mapanda chenthorakpa aduda yenglai. Athoinu ngakna e kaino tawraisina. Salai, akoy yu mathak amta yaudre, nong tare. Asi haiduna yenglai. Sumang adu karisu tawramdaba aduda amuk ngakna. Kaino, hausta nong adu kana takibaduba. Kaino sidadi kem tawramdena. Asi haiduna imungda mu onsinduna yenglakpada mapana imungdagi saungna tholakpa aduga hek mapa sannaru. Salai leplambadagi mamagi tungda phat laisinki. Hojiktada wakhal lai mapa yumda halai nong nate mapana haijilakpa ising soidana oigani haiba hojik khaktada khanglai. Sauningbanadi masa adu nikle adubu wa amata haide ngangde mamagi tungda adumak laisinduna lairi. Athoinu amadi Bimola su Saratta yenglai. Sarat sauna, hai kanung kari kara phasana loisilu chalo. Chotliba kai ka do yam thula taithouso. Ai halakpada ka loisinba loiramgadabani. Natradi nang asigi numita kaya nungairo ko. Aduga nakhoi kanamta magi mateng tawramasu yaroi. Khanglaba ai kuiroi. Sakta siga. Asi hayamlaga gari adu thaudokuna thoki. Sarat hek
ꯁꯔꯠ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯤꯃꯣꯂꯥ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯄꯥꯒꯤ ꯃꯑꯣꯡ ꯈꯤꯇꯐꯥꯎ ꯈꯪꯅ ꯊꯕꯛ ꯇꯧꯗꯦꯗꯀꯣ ꯑꯊꯣꯏꯅꯨ ꯇꯞꯅ ꯕꯨꯡꯉꯣ ꯆꯠꯂꯣ ꯑꯝꯇꯅ ꯐꯤꯅꯔꯣꯜꯗꯣ ꯍꯣꯡꯂꯨꯆꯣ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯂꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯕꯤꯃꯣꯂꯥ ꯍꯥꯏ ꯅꯪꯁꯨ ꯑꯃꯨꯛꯇ ꯆꯪꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯨꯆꯣ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯅꯧꯄꯥꯒꯤ ꯀꯥꯗꯣ ꯑꯊꯣꯏꯅꯨ ꯍꯣꯏ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯅꯨꯁꯨ ꯆꯪꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯏ ꯊꯥꯗꯣꯏ ꯄꯄꯥ ꯀꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦ ꯑꯊꯣꯏꯅꯨ ꯈꯪꯗꯦ ꯀꯨꯏꯔꯛꯑꯣꯏꯁꯨ ꯍꯥꯏꯔꯝꯕꯅꯦ ꯆꯦꯆꯧꯕꯤ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯊꯥꯗꯣꯏ ꯈꯔ ꯐꯔꯦ ꯕꯨꯡꯉꯣꯒꯤ ꯀꯥꯗꯣ ꯑꯝꯇ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯨꯆꯣ ꯑꯩꯁꯨ ꯆꯪꯂꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯑꯊꯣꯏꯅꯨ ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯁꯤꯟꯒꯦꯅ ꯆꯪꯉꯛꯄꯅꯦ ꯕꯨꯡꯉꯣꯗꯣ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯩ ꯆꯪꯉꯝꯃꯒꯦ ꯆꯦꯆꯧꯕꯤꯁꯨ ꯆꯪꯉꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯅꯨ ꯃꯧꯄ꯭ꯋꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯁꯂꯥꯏ ꯇꯨꯃꯤꯟꯅ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯦꯠꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯆꯦꯟ ꯉꯥꯛꯁꯪ ꯉꯥꯡꯏ ꯑꯊꯣꯏꯅꯨ ꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯂꯣ ꯁꯂꯥꯏ ꯑꯗꯨꯃꯛ ꯅꯥꯆꯨꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯊꯣꯏꯅꯨ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯃꯧꯄ꯭ꯋꯥꯗ ꯄꯤꯔꯛꯏ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯗꯣꯛ ꯍꯧꯒꯠꯂꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄ ꯍꯣꯠꯅꯔꯤ ꯁꯂꯥꯏ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯃꯄꯥ ꯊꯣꯛꯂꯨꯔꯕ ꯃꯥꯜꯂꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯦꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ ꯑꯊꯣꯏꯅꯨꯁꯨ ꯁꯥꯏꯠ ꯇꯦꯕꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯨꯏ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯈꯤꯕꯅꯤ ꯁꯂꯥꯏꯁꯨ ꯁꯂꯥꯏ ꯆꯪꯂꯛꯀꯅꯨ ꯅꯈꯣꯏ ꯑꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯕ ꯒ꯭ꯂꯥꯁꯅ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔ ꯑꯗꯨ ꯀꯧꯈꯥꯏꯕ ꯂꯪꯈꯥꯏꯕ ꯍꯧꯔꯛꯏ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯒ꯭ꯂꯥꯁꯀꯤ ꯁꯥꯏꯠ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯏ ꯑꯊꯣꯏꯅꯨꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯈꯥꯝꯃꯤ ꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯂꯥꯏ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦꯗꯤ ꯈꯪꯗꯦ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯪꯈꯥꯏꯕ ꯍꯧꯔꯛꯏ ꯑꯊꯣꯏꯅꯨ ꯕꯨꯡꯉꯣ ꯃꯃꯥ ꯆꯦꯆꯦ ꯕꯤꯃꯣꯂꯥꯁꯨ ꯃꯊꯛꯇ ꯂꯥꯎꯅꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯈꯠꯂꯛꯏ ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯕꯤꯃꯣꯂꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯉꯛꯅ ꯕꯨꯡꯉꯣ ꯀꯥ ꯑꯗꯨꯁꯨ ꯒ꯭ꯂꯥꯁ ꯀꯥꯏꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏ ꯁꯂꯥꯏ ꯆꯪꯂꯛꯇꯨꯅ ꯃꯆꯦ ꯑꯊꯣꯏꯅꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯕꯨꯡꯉꯣꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯆꯦꯆꯧꯕꯤ ꯋꯥ ꯍꯥꯏꯒꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯕꯤꯃꯣꯂꯥ ꯏꯆꯥꯇꯣꯝꯕ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯃꯥ ꯀꯩꯅꯣ ꯀꯩꯝꯇ ꯈꯨꯝꯃꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥ ꯀꯩꯅꯣ ꯀꯩꯝꯇ ꯈꯨꯝꯃꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯟꯅ ꯀꯟꯅ ꯊꯣꯡ ꯍꯥꯡꯉꯛꯅꯕ ꯀꯧꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯗꯒꯤ ꯀꯜꯂꯕ ꯃꯆꯤꯡ ꯐꯠꯇꯕ ꯁꯂꯥꯏꯅꯤ ꯀꯧꯔꯤꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯄ ꯇꯧꯗꯦ ꯕꯤꯃꯣꯂꯥ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯃꯦ ꯁꯂꯥꯏ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯈꯣꯏꯒꯤ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯅꯈꯣꯜ ꯇꯥꯅꯤꯡꯗꯦ ꯊꯥꯗꯣꯏ ꯃꯃꯥ ꯌꯥꯔꯔꯣꯏ ꯍꯦꯟꯅ ꯋꯥ ꯉꯥꯡꯁꯤꯜꯂꯨꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯔ ꯑꯁꯥꯎꯕꯁꯦ ꯇꯞꯊꯔꯛꯄ ꯉꯥꯏꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯃꯃꯥꯕꯨ ꯊꯦꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯑꯊꯣꯏꯅꯨꯒꯤ ꯂꯥꯏꯕꯛꯇ ꯌꯩꯁꯤꯟꯕꯒꯤ ꯏ ꯊꯣꯛꯂꯤꯕ ꯑꯗꯨ ꯌꯦꯡꯂꯛꯏ ꯑꯊꯣꯏꯅꯨ ꯑꯁ ꯁꯤꯒ ꯂꯥꯏꯔꯤ ꯁꯤꯗꯤ ꯑꯔꯥꯏꯕꯅꯦ ꯀꯥ ꯃꯅꯨꯡꯗ ꯀꯩꯗꯧꯔꯝꯗꯣꯏꯅꯣ ꯑꯃꯗꯣ ꯊꯥꯗꯣꯏ ꯁꯥꯎꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯂꯕꯅꯤ ꯐꯖꯅ ꯇꯞꯅ ꯊꯦꯝꯅꯧꯗꯅ ꯋꯥ ꯍꯥꯏꯔꯝꯃꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯝꯅꯤ ꯑꯊꯣꯏꯅꯨ ꯇꯧꯗꯤꯌꯦ ꯆꯦꯆꯧꯕꯤ ꯊꯥꯗꯣꯏ ꯐ꯭ꯔꯤꯖ ꯊꯝꯂꯤꯕ ꯃꯅꯥꯛꯀꯤ ꯎꯄꯨ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯡꯗꯨꯅ ꯕꯦꯅꯦꯠ ꯂꯧꯊꯣꯛꯇꯨꯅ ꯑꯁꯣꯛꯄ ꯈꯦꯕꯥꯠꯄ ꯃꯐꯝ ꯑꯗꯨꯗ ꯅꯞꯄꯤꯔꯛꯏ ꯑꯊꯣꯏꯅꯨ ꯄꯄꯥꯅ ꯈꯪꯉꯣꯏꯗ꯭ꯔꯣ ꯊꯥꯗꯣꯏ ꯈꯪꯂꯒ ꯈꯪꯖꯔꯦꯗꯅ
ꯅꯪꯅ ꯊꯣꯛꯄ ꯐꯅꯕ ꯈꯨꯝꯃꯨ ꯇꯨꯁꯤꯟꯕꯗꯅꯤ ꯍꯥꯏꯒꯦꯔꯥ ꯌꯦꯛꯁꯤꯟꯕꯗꯅꯤ ꯍꯥꯏꯒꯦꯔꯥ ꯄꯛꯄꯨ ꯄꯛꯆꯅꯤ ꯅꯪꯅ ꯍꯥꯏꯕꯗꯤ ꯅꯁꯥꯗꯣ ꯁꯦꯡ ꯂꯥꯎꯕꯅꯤꯅ ꯄꯛꯇꯕ ꯂꯩꯔꯣꯏ ꯕꯤꯃꯣꯂꯥ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯆꯥꯅ ꯃꯩꯔꯥꯕꯁꯨ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯩꯔꯥꯕ ꯀꯩꯅꯣ ꯃꯃꯥ ꯆꯤꯆꯧꯕꯤ ꯆꯤꯌꯥꯏ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯀꯩ ꯋꯥ ꯇꯥꯅꯩꯅꯣ ꯕꯤꯃꯣꯂꯥ ꯏꯆꯥ ꯂꯥꯛꯏꯔꯥ ꯆꯪꯉꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯑꯊꯣꯏꯅꯨ ꯑꯔꯥꯡꯐꯝ ꯂꯥꯛꯑꯦ ꯇꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯅꯤ ꯃꯩꯔꯥꯕ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯆꯤꯌꯥꯏ ꯀꯩꯅꯣ ꯑꯃꯗꯨꯗꯤ ꯎꯗꯦꯅ ꯄꯄꯥ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯇ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯍꯜꯂꯨ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯄꯄꯥ ꯀꯤꯕꯩꯔꯕ ꯑꯩ ꯍꯪꯍꯟꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯁꯂꯥꯏꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯃꯈꯨꯠꯅ ꯊꯤꯜꯂꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯤꯜꯂ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯊꯥꯗꯣꯏꯁꯨ ꯀꯥꯈꯠꯂꯛꯏ ꯃꯩꯔꯥꯕ ꯇꯞꯂꯞ ꯊꯣꯛꯈ꯭ꯔꯣ ꯆꯦꯆꯧꯕꯤ ꯑꯩ ꯃꯤ ꯈꯥꯏꯒꯦ ꯀꯩꯝ ꯋꯥꯔꯨꯅꯣꯕ ꯑꯁꯤꯒꯤ ꯌꯣꯡꯁꯤꯅꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯁꯦ ꯖꯨꯠ ꯆꯥꯕ ꯇꯧꯔꯝꯗꯣꯏ ꯅꯠꯇꯦ ꯃꯟ ꯌꯨꯡꯕ꯭ꯔꯥ ꯐꯛꯂꯥꯡꯗ ꯅꯞꯄ꯭ꯔꯥ ꯁꯤꯂꯤꯡ ꯐꯦꯟ ꯃꯊꯛꯇ ꯇꯣꯡꯕ꯭ꯔꯥ ꯑꯃ ꯇꯧꯔ ꯂꯩꯔꯝꯅꯤ ꯊꯥꯗꯣꯏꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯀꯨꯝꯈꯤ ꯃꯩꯔꯥꯕ ꯑꯣꯏ ꯃꯍꯥꯁꯣꯏ ꯌꯣꯡ ꯑꯣꯜꯂꯤꯕꯣ ꯐꯟ ꯆꯣꯡꯉꯤꯕꯣ ꯀꯥ ꯃꯅꯨꯡꯗꯨꯗ ꯉꯁꯥꯏꯗꯩ ꯊꯣꯡ ꯊꯤꯜꯂꯤꯁꯤ ꯇꯥꯗ꯭ꯔꯣ ꯁꯂꯥꯏ ꯉꯁꯥꯏ ꯃꯈꯩ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯨꯔꯒ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯨꯁꯨ ꯇꯥꯔꯤꯕꯅꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯃꯩꯔꯥꯕ ꯈꯨꯝꯒ ꯈꯨꯝꯗꯦꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯗ ꯌꯨꯝꯗꯁꯨ ꯍꯥꯡꯍꯧꯗ꯭ꯔꯦ ꯅꯣꯏꯗ ꯇꯣꯏꯂꯦꯠ ꯇꯧꯒꯦꯅ ꯆꯦꯜꯂꯛꯏꯅꯦ ꯑꯁ ꯁꯠ ꯍꯥꯡꯉꯣꯏ ꯀꯩꯅꯣꯅꯦ ꯌꯥꯗ꯭ꯔꯦꯃꯦ ꯁꯂꯥꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯏ ꯃꯩꯔꯥꯕ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯃꯩꯔꯥꯕ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ ꯌꯣꯡꯗꯧꯅ ꯀꯥ ꯁꯤꯟ ꯊꯨꯡꯅ ꯐꯟ ꯆꯣꯡꯕꯗ ꯀꯥꯏꯔꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯁꯂꯥꯏ ꯄꯤꯁꯨꯝ ꯁꯨꯞꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯁꯦꯡꯐꯝ ꯊꯣꯛꯄꯗꯨ ꯁꯦꯡꯖꯤꯜꯂꯤ ꯃꯩꯔꯥꯕ ꯅꯠꯇꯦ ꯀꯩꯗꯧꯔꯤꯅꯣꯕ ꯁꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯩꯔꯥꯕ ꯖꯨꯒꯣꯠꯇꯤ ꯑꯣꯈꯥꯛ ꯆꯥꯗꯦ ꯂꯣꯏꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯁꯂꯥꯏ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯑꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯐꯣꯡ ꯏꯪꯕ꯭ꯔꯥ ꯃꯩꯔꯥꯕ ꯊꯣꯔꯥꯏ ꯃꯆꯥ ꯑꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯠꯇꯦ ꯀꯩꯗꯧꯔꯤꯅꯣꯕ ꯊꯥꯁꯤ ꯊꯥꯅ ꯍꯧꯔꯛꯏꯔꯣ ꯅꯪꯒꯤꯁꯦ ꯆꯤꯆꯦ ꯍꯣꯏ ꯃꯃꯥ ꯍꯣꯏꯅꯗꯤ ꯄꯥꯈꯠꯍꯧꯔꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦꯅ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯁꯥꯟꯅꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯗꯧꯅ ꯐꯃꯨꯡꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤ ꯄꯣꯠ ꯊꯨꯒꯥꯏꯕꯤ ꯁꯥꯟꯅ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯅꯠꯇꯦ ꯅꯦꯠ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯕꯣ ꯑꯗꯨꯏ ꯉꯥꯎꯗꯅ ꯁꯨꯃꯥꯏ ꯁꯥꯟꯅꯩꯔꯕ ꯁꯂꯥꯏ ꯏꯇꯨꯅ ꯑꯅꯧꯕ ꯑꯍꯟꯕ ꯄꯨꯔꯛꯀꯅꯤꯅ ꯑꯃꯟꯕꯈꯩꯁꯦ ꯊꯨꯒꯥꯏ ꯁꯥꯟꯅꯩꯅꯦ ꯃꯩꯔꯥꯕ ꯁꯛꯇꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯣ ꯁꯂꯥꯏ ꯂꯤꯛꯂꯤ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯈꯨꯝꯒꯠꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯨꯝꯃꯤꯀꯥꯟ ꯏꯔꯨꯖꯕꯤꯔꯝꯃꯦ ꯑꯗꯨꯏ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯔꯩꯕ ꯄꯣꯠ ꯂꯪꯈꯥꯏꯕꯅꯤ ꯆꯦꯌꯥꯏꯁꯨ ꯂꯪꯈ꯭ꯔꯕꯅꯤ ꯃꯩꯔꯥꯕ ꯑꯁ ꯑꯩ ꯆꯠꯍꯧꯕꯅ ꯐꯗꯣꯏꯔꯥ ꯁꯂꯥꯏ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯑꯩꯈꯣꯏ ꯕꯕꯥ ꯍꯜꯂꯛꯄꯐꯥꯎ ꯅꯪꯁꯨ ꯈꯔ ꯀꯩꯅꯣ ꯈꯔ ꯆꯥꯔꯒ ꯆꯠꯈꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯩꯔꯥꯕ ꯌꯥꯔꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯃꯅꯥꯛ ꯑꯗꯣꯝꯗ ꯆꯠꯂꯤ ꯁꯂꯥꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯗꯨꯅ ꯌꯥꯜꯂꯤ ꯁꯂꯥꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯒ ꯍꯟꯈꯣ ꯆꯥꯛ ꯌꯥꯝ ꯆꯪꯅꯕ ꯃꯩꯔꯥꯕ ꯅꯪꯒꯨꯝꯕ ꯅꯣꯡꯃꯒꯤ ꯈꯣꯟꯊꯤ ꯆꯥꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕ ꯃꯤ ꯅꯠꯇꯦ ꯁꯂꯥꯏ ꯐꯔꯦ ꯆꯠꯂꯣ ꯃꯩꯔꯥꯕ ꯚꯥꯏ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯁꯂꯥꯏꯁꯨ ꯂꯣꯏꯁꯤꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯂꯥꯏꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯏꯖꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯥꯏꯖ ꯍꯜꯂꯣ ꯃꯩꯔꯥꯕ ꯂꯥꯏꯖ ꯑꯩꯅꯦ ꯃꯩꯔꯥꯕꯅꯦ ꯑꯣ ꯗꯥ ꯃꯩꯔꯥꯕ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ ꯑꯊꯨꯕꯒꯤꯅꯦ ꯍꯣꯏ ꯃꯩꯔꯥꯕ
ꯃꯩꯔꯥꯕ ꯑꯃꯨꯛ ꯂꯥꯏꯖꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯩꯔꯥꯕ ꯀꯩꯅꯣꯝ ꯌꯦꯡꯉꯨꯀꯣ꯫ ꯂꯥꯏꯖ ꯀꯔꯤꯅꯣ ꯈꯪꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ꯫ ꯃꯩꯔꯥꯕꯁꯨ ꯁꯂꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯏꯖꯗ ꯌꯦꯡꯍꯜꯂꯛꯏ꯫ ꯂꯥꯏꯖ ꯉꯛꯅ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗꯤ? ꯁꯂꯥꯏ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯣꯔꯥꯏ ꯃꯆꯥ ꯂꯣꯏꯁꯤꯟꯕꯁꯦ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯂꯩꯇꯈꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯅ ꯎꯠꯂꯤꯕ ꯍꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯊꯣꯛꯃꯣ꯫ ꯃꯩꯔꯥꯕ ꯂꯥꯏꯖ ꯇꯨ ꯁꯂꯥꯏꯁꯦ ꯅꯪꯅ ꯑꯑꯣꯟꯄꯣꯠ ꯑꯍꯟꯕ ꯉꯥꯛꯇ ꯄꯨꯔꯛꯑꯅꯤꯅ ꯍꯥꯟꯅꯒꯤꯁꯤꯡꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯇꯨ꯫ ꯂꯥꯏꯖ ꯊꯧ ꯂꯩꯇꯕꯅꯤꯅ ꯄꯨꯔꯛꯑꯣꯏ ꯑꯝꯇ꯫ ꯃꯩꯔꯥꯕ ꯄꯣꯠ ꯆꯩꯗ ꯅꯠꯇꯦ ꯁꯥꯎꯔꯤꯅꯦꯅ ꯆꯦꯌꯥꯏꯒ ꯄꯥꯏꯔꯒ ꯂꯪꯈ꯭ꯔꯦꯌꯦ꯫ ꯂꯥꯏꯖ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯁꯥꯎ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯄꯥꯏꯔ ꯂꯪꯗꯧꯔꯤꯅꯦ ꯄꯣꯠ ꯆꯩ ꯂꯪꯕꯩ ꯇꯥꯏꯞꯇ꯫ ꯃꯩꯔꯥꯕ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯁꯨ꯫ ꯁꯂꯥꯏ ꯀꯔꯤꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯔꯛꯇꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯐꯃꯨꯡ ꯆꯪꯉꯛꯇꯨꯅ ꯃꯣꯟ ꯐꯩꯖꯨꯞꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡ ꯃꯈꯥꯗ ꯂꯪꯊꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯑꯗꯨꯃꯛ ꯁꯂꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯪꯉꯛꯄ ꯇꯧꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯃꯩꯔꯥꯕ ꯌꯦꯡꯍꯟꯒꯦꯅ ꯇꯧꯔꯛꯄꯅꯦ ꯃꯥꯅ ꯊꯕꯛ ꯐꯕꯁꯤꯗ꯫ ꯐꯔꯦ ꯊꯝꯃꯦꯀꯣ ꯂꯥꯏꯖ꯫ ꯂꯥꯏꯖ ꯍꯣꯏꯗ ꯃꯩꯔꯥꯕ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕꯁꯨ ꯁꯂꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯎꯁꯤꯟꯕꯤꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯀꯥꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯆꯣꯠꯄ ꯀꯩꯀꯥꯗꯨ ꯗ꯭ꯔꯥꯏꯌꯔ ꯇꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯒ ꯐꯧꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯣꯝꯄꯥꯛ ꯑꯆꯣꯠꯄꯗꯨ ꯃꯕꯥꯅꯤ ꯆꯪꯗꯅ ꯍꯧꯒꯠꯇꯨꯅ ꯃꯊꯛꯀꯤ ꯇꯦꯔꯦꯁ ꯑꯗꯨꯗ ꯄꯨꯈꯠꯃꯤꯟꯅꯔꯛꯏ꯫ ꯁꯂꯥꯏ ꯌꯥꯔꯦ ꯊꯥꯗꯣꯛ꯫ ꯃꯩꯔꯥꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏ꯫ ꯃꯩꯔꯥꯕꯁꯨ ꯊꯥꯗꯣꯔꯛꯏ꯫ ꯁꯂꯥꯏ ꯃꯣꯝꯄꯥꯛ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯥꯏꯈꯠꯂꯒ ꯀꯥꯆꯤꯜ ꯑꯗꯣꯝꯗ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯩꯔꯥꯕ ꯁꯂꯥꯏ ꯌꯥꯔꯦ ꯅꯪ ꯍꯜꯂꯗ꯭ꯔꯥ? ꯃꯩꯔꯥꯕ ꯍꯣꯏ ꯍꯜꯂꯒꯦ ꯚꯥꯏ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ ꯄꯄꯥ ꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯑꯔꯣꯏ꯫ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯄꯄꯥꯅ ꯉꯥꯡꯂꯁꯨ ꯈꯨꯝꯃꯨꯅꯨꯀꯣ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯁꯂꯥꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯀꯨꯝꯈꯤꯕꯒ ꯃꯥꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤ꯫ ꯃꯩꯔꯥꯕ ꯆꯦꯆꯦ ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯊꯥꯗꯣꯏ ꯍꯣꯏ ꯑꯃꯗꯣ ꯀꯝꯗꯧꯍꯧꯔꯤꯒꯦ? ꯃꯩꯔꯥꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗꯦꯗ ꯀꯥ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯩꯁꯨ ꯌꯥꯎꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦ꯫ ꯕꯤꯃꯣꯂꯥ ꯂꯥꯏꯖꯒꯤ ꯅꯝꯕꯔꯒ ꯂꯩꯕ꯭ꯔꯅꯦ ꯅꯪꯕꯣ? ꯊꯥꯗꯣꯏ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯈꯤꯕꯅꯦ ꯑꯗꯣ ꯐꯣꯟ ꯇꯥꯍꯧꯕꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ꯫ ꯅꯪ ꯑꯝꯇ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨ ꯄꯤꯔꯝꯃꯣ꯫ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫